COTU na yamna kanna yaningdaba phongdorokle Moreh da state force Thambana Henna Khudongthiba Oigani Khangba phai COTU World Cookie Joe Intellectual Council bu Manipur laingang na unlawful organization ni haina laukhtokhiba adu Committee on Tribal Unity COTU na akan mamawong da yaningdaba phongdorokle COTU na thadorokpa cherol amagi matungin na World Cookie Joe Intellectual Council ase Cookie Joe community bu yokhatnaba madi yaifanaba thabak thauram kaya paikhatuna laklibane adubu NBDN na unlawful organization ni haina laukhtokhiba ase communally motivated oiba thabak ni haina lawwe amaromda ngahan Moreh da SDPO chingtham anan hatkhiba adu Moreh da state force thunglubadagi thokpane matam koinadagi Moreh dagi laukthokhinaba taksinduna lakhiba adu thabak oina paikhalamlabade ngahan gi thokdok adu thoklam loi haire COTU na makhata na haibade ngahan gi Moreh gi thokdok matung masing yamlaba security force thajinaba laukhlagliba khongthang aduna Henna irang asi lusilakane Cookie community khaktage SI on khomang haukib amasung head constable lenglam dingel hatkibade laingang na tumina leisilaga SDPO anan hatkibadana NBD na thauna yamna fariba sina michang mikhai nai haibatakle maramadun na Moreh dagi Manipur police lauthokhinaba union government ta taksilagani haire Churachandpur da Kut Pangthokpagi Mahut total shutdown oina Chathakhre Moreh da hienba security force thajin bagi mayokta wakat mifam kre haujik thogliba irang asina maram oiraga Sin Cookie Mizo Furuki achauba kumai ama oiriba Kut festival ase ngarang pangthokidabada natana Churachandpur da total shutdown Chathakhre ngarang ayuk pung 3 tagina numidang pung 3 phawbagi total shutdown adu Indigenous Tribal Leaders Forum ITLF ki women wing na Chathakibane May ahum dagi Chatharakliba kanglup ki oiba irang asina maram oiraga chahi khudingi November amada pangthokpa Sin Cookie Mizo ge lawro kumai ama oiriba Kut festival matam kaktana yaithokhibaga loinana ngarang tongan ba mafamsingda miyamna mahausagi punsida hanjilakna ba mass fasting prayer pangthokna khe nakalamarom da khul kunthraga ni thoigi nupisingna Churachandpur tuibongda leiriba war remembrance ta punduna Moreh da state force thajin bagi thawongbu yaningda ba phongdoktuna chief minister NBDN gi mayokta wakat mifam Chathakhi haire